Akasvani Imphal, Chitrabhanu na pau pazari, ahan padamaru iba pau. Kendra na petrol amasung diesel lauba excess duty matang sina lupa mga amasung tara hantana ba warep laukre. Manipur da magi kumay Diwali dharmagi chenebi amasung haraw te amagalure na nga si pangtokani. Varata sazaba COVID-19 givation kovasin kudaki oina sinanaba World Health Organization na ayaba pikre amasung leibasi da hozi fawada COVID-19 givation dos koti sama sut na tere lau humputaru kapangam kre. Leibas da COVID givation dos koti chama hena kaptan na anoba itihas semle khongjang asi hena mai pak na bagi damak kan hona biriba doctor nurse frontline worker amasung vaccine katogluba mi khuding mapu akaswani na ikai khumna ba ucheri ekoina pandam asi yoba ngamlaba shu COVID-19 gi lanting asi loidribana tabiriba miyamna laichit astegi komthok patawiganu tabiriba punamna hek yaba makai atuba matamda vaccine katokpiu atuba miyosing vaccine kapatu sumating pangpiu harakumagi matam asida achambaniyo maringa anu chetpinaba haizari COVID vaccine katokpiu face mask upiu food taruki social distancing tambiu mai amadi khutsa seng hamdokpiu COVID-19 gamari lena ba e pausing damakta national helpline number sina 0112397846 amasung 1075 ta aduga raizagi helpline number na 0385241166 amasung 1800345381 ta phone tobiyo hauzik mapung oiba pau Kendra na petrol amasung diesel lauba central excise duty matang sina lupa mga amasung tara hantana buwarep laukre BJP amasung NDA na sarkar paiba raja sinda sumasi da lauba value added tax ki chang hanta lagani hairi masi kendra sarkar na raja sarkar sinda ngarang khangin kibani Kendra na warep asi hek laukiba matung pungkara leiraga BJP na session tower raja sing Manipur Tripura Assam Uttar Pradesh Gujarat Goa Karnataka Uttarakhand Himachal Pradesh amasung Bihar sarkar na value added tax VAT hantana ba warep laukibani Uttar Pradesh sarkar na petrol maman hauzi pirba mamal legi lupatara nitoy hantana yongani hairi akasvani ga akana na unabada Haryana gi Mukhyamantri Manohar Lal Khattar na hai ma ki sarkar na su petrol amasung diesel gi mamal de loba VAT ki chang hanta lagani amaromda Assam sarkar na di petrol amasung diesel loba value added tax ki chang chapmanana lupatare tere hanta lagani hairi Manipur da magi kumai Diwali dharmagi chenabi amasung haraw te amagalone na ngasi pangtokani kumai asi phatababu afabana joy tawi haiba utpa kumhaini nimidangi matamda machu gi mai thanduna yumthong kudingda lecheng bagalole na langi lairembi Lakshmi gi ira thongni pangtokani kumai isna lakpada Rajapal Mukhyamantri Mantri Singh amadi luchingba kayana yafa paujal pirakli Marasida tha siki tarukta pangthokadaba Manipur gi khwaid gi chawa kumai ningol chako bolakpaga lonena miyamna Imphal gi khwairam bangkai da pochei lene nabagi dama chikna china bangamdana chille atopa jila sindigi lakpa gari singna Imphal gi madu lambi sing ka hena chillale madubu lasina na bahona bada traffic police amadi ate police singda awaba ama mayoknari Amarom da Diwali amasung ningol chako pakumai ga mari lenena Imphal gi thangal bazar yauna mapam kya da leba poche yomba dukan sing food safety kambone ying sing kre amadi ain kai ba mongda yolamba poche kaya maro fagat kre Tha sikitaru ta pangthok doriba ningol chako ga mari lenena raja sarkar na sinduna Imphal gi mapal kangjei bungda ngagi mela pangthokani ngagi mela asida Fisheries Cooperative Society singna mapung phana saru ya binanaba Fisheries Mantri Sorokabam Rajena appeal tawri Manipur COVID-19 na nabagi chang sing than nga oina fagle naba farapagi chang chada marfutra tare dasmik nipan leire Raizagi haksal vibang na tokpa jerol aman hai ngarang puna miyoy yang kay tiru na asigi naba fakhi bagalo na hauzik fawada miyoy lag amalisin kun mato chani humpuma pan naba fakre hauzik active case chatra sut na mari leiri ngarang numidang pung tare amkay fawada raiz asida COVID vaccine dose lag tara mapan lising marfuda tare chani kuntra kakre mashig manung da lag tara nitoy lising yang kay nitoy sub na tara humdoy na ahan ba dose kini aduga lag tare lising ni mga chani tara tare na anishuba dose kini ngarang vaccine dose lising ni pan chong humputra nitoy kakri Marashida Manipur Police na COVID-19 gi chana kanglong ngakta miyoy sing fagatuna fine tien bigi thabak makatana chetari ngarang miyoy kun adudagi lupa lising
Marie Chamri COVID-19 ki channel kalong ngak tabiki damak fine on TNK tabi riba policy Akasvani Imphal degini Varta Sazaba COVID-19 ki vaccine ko vaccine kudaki oina sinanaba World Health Organization na ayaba pikre hidaka si Bharat Biotech na putokpani Handakta pangthokiba G20 mifamda ko vaccine asi ayaba pibinaba Pradhan Mantri na purkibani English ngani kunithoi fawbada hida asigi dose billion mga putoknaba pandam thamli World Health Organization ki Technical Advisory Group na hidak asisin na bagi ayaba pikibani. Kendra ki Haksal Mantri Mansukh Mandhavyana hidak asi putopagi dama Bharat Biotech amasung Indian Council of Medical Research ki Baigyanik sing buthagat ki. Bharat Biotech ki Chairman amasung Managing Director Dr. Krishna Elan hai hidak asisin na bagi ayaba World Health Organization na pirakpa haibasi leiba asigi yamna achoba mai pak amani. Leiba asida hojifawada COVID-19 ki vaccine dose koti Jama Sukna Teret Lak Humputaru Kapangam Kre, Masig Manunda Koti Humpudra Humdoi Lak Marfudrani Toina Hanba Doskini, Aduga, Koti Kuntra Humdoi Lak Humpudra Marina, Anishuba Doskini, Haksel Mantralogi Data, Amagi Matuina, Ngarankakta the Hida Asigi, Dos La Kuntra Hena Kaki, Lebaxi Matuna Chatariva Vaccination Drug Asida, Tongan Tumamba Rise, Amasung Union Territory Singda, Ken Sarkana Hida Asilium the Piduna, Beneficiary Sing the Kapale, Lonena Hida Asi, Hegar Makai Kumangyana, Kaptung Bakanhale. Labor Sigi COVID vaccine name na kapa Zilla Nifugi District Administration ga Pradhan Mantri Narendra Modi ga ngarang wari shanekre Zilla sing aduki raja sing di Manipur, Nagaland, Arunachal Pradesh, Meghalaya, Jharkhand amasung Maharashtra ni Masig matakta hairiba raja sing aduki Mukhyamantri sing su Pradhan Mantri ga wari sanaki wari sanab aduda hidaka pa thabak yariba makai kumangyang na changsin na bawapung kaya khanaki Vaccination drive asida NCC amasung NSS ki cadet sing busu sidin na bakhangan ki mashina zila sing atuda hida kapthokpagi thabak kumangyang sinabatan natana chawna mating organi haina su Pradhan Mantri na thajabak thongdokhi Pradhan Mantri hai leba sida COVID-19 hida kapagi thabak kumangyang na sangsimba ngamleba asi jila gi district administration amasung asa workers singi achoba thodang yauri masida miyamna mateng pangbina naba Pradhan Mantri na appeal tawri Kendra ki Tourism Mantri Ji Kishan Reddy Hari Lakadar Inkumza Lising and Kuntrada Azodia Sahar Asi Malingi Kwad ki Chawa Dharma ki Oiba Tourism Sport ama Oiragani Mang Hai Mapam Asida Sagat Liba Ram Mandir Asina Malingi Langkoi Bisingi Puning Kinchmam ama Oiragani Amashung Mapam still Laktuna Lai Krumba Yabagi Mapam ama Oiragani Uttar Pradesh ki Tourism Bivang Nangarang Azodia gi Seryu Turil Mapanda Thamoi Lak Mapan Hena Thanduna Guinness World Record Janbangam Kray, Masi Diwali Kumagi Achoba, Tarungaluna na Pangthokibani, Mai Khwaidagi Yamna Thanduna, Guinness World Record to Janbangam Kibaki Dama Uttar Pradesh Mukhyamantri Yogi Adityanath Tourism Department put Tagat Kilunena, Guinness World Record ki certificate kusinaki. Loshilakpada COVID-19 diging nava vaccine kapthofa face masks upa futarut anan leiba khutsa amadi mai mitarutana na thamba haiba achambathong asinga na chapinaba amuk hana ningsingjari aroiba damaroiba pau amuk hana Kendra na petrol amasung diesel lawba excise duty mathangsina lupa mga amasung tara hantana baware blokre Manipur da magi kumai Diwali dharma gi chanabi amasung harak te amagalona nangasi pangthokani Varata Sazaba COVID-19 vaccine ko vaccine kudaki oina sizinaba World Health Organization na ayaba pikre amashung lebas da hausi pawada COVID-19 vaccine dose koti sama sunu terek la kumputaru kapangam kre Paulo Zeri